ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯖꯃꯥꯅ ꯂꯩꯆꯤꯜꯂꯛꯇ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯣꯠꯈꯤꯕꯗ ꯅꯣꯡꯏꯜ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯃꯊꯣꯏ ꯋꯥꯖꯕ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯩꯆꯤꯜꯅ ꯊꯥꯖꯃꯥꯕꯨ ꯐꯤꯔꯨꯛ ꯈꯨꯝꯈꯤꯕꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯊꯥꯖꯒꯤ ꯃꯄꯨꯛꯅꯤꯡꯅ ꯋꯥꯖꯩ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯇꯥꯎꯖꯕꯤ ꯅꯣꯡꯏꯜ ꯀꯧꯕꯤ ꯆꯦꯛꯂꯥꯅꯤ ꯃꯥꯗꯤ꯫ ꯁꯛꯇ ꯁꯨꯗ ꯋꯥꯠꯇꯕꯤ ꯃꯩꯊꯣꯡ ꯑꯗꯨꯅ ꯏꯪ ꯏꯪꯅ ꯆꯤꯡꯂꯦꯝꯖꯕꯤ꯫ ꯃꯦꯔꯥ ꯊꯥꯁꯨ ꯌꯧꯔꯛꯂꯤ, ꯇꯞꯅ ꯇꯞꯅ ꯊꯥ ꯃꯥꯁꯨ ꯄꯥꯟꯈꯠꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯥꯖꯃꯥꯗꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯄꯨꯡ ꯐꯥꯗꯕ ꯊꯥꯖꯃꯥꯅ ꯊꯛꯇ ꯊꯣꯛꯂꯤ, ꯊꯣꯏꯅ ꯃꯉꯥꯜ ꯐꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗꯨ ꯃꯗꯨꯗ ꯂꯨꯞꯆꯩ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯊꯦꯡꯂ ꯑꯍꯤꯡꯒꯤ ꯃꯥꯂꯪꯕꯅ ꯃꯁꯥꯒꯤ ꯇꯨꯕꯨꯝꯗ ꯈꯖꯤꯛ ꯌꯩꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯣꯜꯂꯤ꯫ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯅꯥꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯒꯥꯜ ꯒꯦꯠ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯒꯣꯜ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯆꯔꯨ ꯏꯀꯨ ꯑꯗꯣꯝꯗ ꯑꯃꯨꯕ ꯁꯛꯇꯝ ꯑꯃ ꯁꯠ ꯍꯥꯏꯖꯤꯟꯈꯤꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯏ꯫ ꯊꯥꯖ ꯃꯥꯒꯤ ꯃꯤꯠꯐꯝ ꯆꯣꯏꯊꯣꯛꯇꯦ, ꯏꯉꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯀꯅꯥꯅꯣ? ꯆꯔꯨ ꯏꯀꯨ ꯑꯁꯣꯝꯗ ꯑꯃꯨꯕ ꯁꯛꯇꯝ ꯑꯃ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯏ꯫ ꯑꯃꯨꯛ ꯎꯈꯤꯗꯔꯦ, ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯗ ꯐꯥꯎꯏ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯍꯣꯏꯗ ꯑꯣꯏꯅꯤꯗ, ꯑꯁꯨꯛ ꯊꯦꯡꯂ ꯃꯇꯝꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤ ꯑꯣꯏꯅꯤ? ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯤ, ꯍꯟꯅ ꯌꯦꯡꯗ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯆꯔꯨ ꯏꯀꯨꯗ ꯂꯨꯝꯗꯨ ꯂꯩꯔꯤꯕ ꯈꯣꯃꯩꯅ ꯃꯪꯒꯣꯜꯗ ꯐꯝꯂꯝꯕꯗꯨꯕꯨ ꯊꯥꯖ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯎꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯎꯔꯝꯃꯣꯏꯗ, ꯑꯃꯝꯕꯁꯤꯗ ꯀꯔꯝꯍꯥꯏꯅ ꯎꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯩꯔꯤꯕ ꯁꯪꯒꯣꯜ ꯑꯗꯣꯝꯗ ꯃꯃꯥꯏꯁꯠ ꯂꯩꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯏ꯫ ꯃꯍꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯒꯤꯅꯤ꯫ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛ꯫ ꯊꯥꯖ ꯃꯍꯥꯛ ꯃꯥꯒꯤ ꯐꯝꯖꯥꯎꯗ ꯇꯞꯅ ꯍꯤꯞꯊꯩ꯫ ꯃꯃꯥꯅꯗꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯐꯨꯖꯤꯟꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯊꯥꯕꯜꯗ ꯉꯥꯎꯕꯅ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯊꯥꯕꯜ ꯌꯦꯡꯗꯨ ꯂꯩꯊꯣꯛꯄꯅꯤ꯫ ꯃꯁꯥꯗ ꯍꯧꯖꯤꯛꯇꯗ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯐꯨꯖꯤꯟꯈꯤꯕꯒꯤ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯔꯛꯏ꯫ ꯐꯩꯖꯨꯞ ꯑꯊꯥꯕ ꯑꯃ ꯁꯨꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯍꯥꯛꯅꯤ꯫ ꯍꯟꯗꯛ ꯃꯍꯥꯛꯅ ꯅꯥꯔꯛꯄꯁꯤꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗꯨ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ꯫ ꯁꯪꯒꯣꯜ ꯑꯗꯨꯗ ꯁꯟ 6-7 ꯄꯨꯜꯂꯤ꯫ ꯁꯟ ꯂꯣꯏꯕ ꯏꯃꯨꯡꯅꯤ꯫ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯗ ꯈꯣꯝꯕꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯑꯩꯕꯨ ꯁꯟꯁꯤꯡ ꯉꯁꯤꯗꯒꯤ ꯀꯔꯝꯕ ꯑꯣꯏꯅ ꯈꯜꯂꯁꯤꯒꯦ? ꯑꯩꯕꯨ ꯂꯥꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ, ꯑꯃꯣꯝꯅꯕꯨ ꯐꯗꯧꯔꯤꯕ꯭ꯔꯥ? ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯌꯣꯟꯅꯕꯒꯤꯗꯤ ꯂꯥꯕꯅ ꯐꯅꯤꯗ, ꯌꯣꯟꯅꯕꯅꯤꯗ ꯂꯥꯕ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯈ꯭ꯔꯒꯦ꯫ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯝꯕ ꯍꯨꯁꯤꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ꯫ ꯁꯤꯒꯤ ꯑꯃꯨꯕꯤꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ, ꯃꯆꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯈ꯭ꯔꯒꯦ ꯑꯩ꯫ ꯁꯥꯕꯝꯗ ꯀꯤꯔꯤꯕ ꯊꯧꯔꯤ ꯀꯤꯁꯤ ꯑꯗꯨ ꯊꯣꯛꯇꯨꯅ ꯁꯟ ꯑꯃꯨꯕꯤ ꯂꯥꯕꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯟꯗꯨ ꯍꯨꯔꯥꯟꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯅꯥꯍꯜ ꯁꯪꯒꯣꯜ ꯑꯗꯨꯗ ꯁꯟ ꯑꯃꯨꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯁꯟ ꯑꯃꯨꯕꯤꯗꯤ? ꯁꯟ ꯑꯃꯨꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯌꯦꯡꯏ, ꯂꯩꯕ ꯎꯗꯦ꯫ ꯌꯨꯝꯂꯣꯝꯗ ꯐꯠ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯏꯃꯥ, ꯁꯟ ꯑꯃꯨꯕꯤꯗꯨ ꯂꯩꯇꯤꯌꯦ꯫ ꯂꯩꯃꯥꯜꯗꯨ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯂꯩꯇꯦ ꯍꯥꯏꯕꯅꯣ? ꯁꯟ ꯑꯃꯨꯕꯤ ꯂꯩꯇꯦ ꯍꯥꯏꯕ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯪꯒꯣꯜꯗ ꯄꯨꯜꯂꯒ ꯂꯩꯇ꯭ꯔꯣ? ꯂꯩꯇꯦ, ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯩ꯫ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯑꯇꯣꯝꯕ, ꯁꯅꯥꯇꯣꯝꯕꯧ, ꯅꯪꯕꯨ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯟ ꯑꯃꯨꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦꯌꯦ꯫ ꯁꯅꯥꯍꯜꯅ ꯅꯪꯅ ꯉꯔꯥꯡ ꯁꯟ ꯂꯧꯁꯤꯟꯕꯗꯨꯗ ꯁꯟ ꯑꯃꯨꯕꯤꯗꯨꯕꯨ ꯌꯥꯎꯈꯤꯕ꯭ꯔꯅꯦ? ꯌꯥꯎꯈꯤ ꯗꯥꯆꯧ, ꯃꯥꯅ ꯃꯃꯥꯡ ꯊꯥꯔꯒꯅꯤ ꯑꯩꯅ ꯍꯣꯏꯔꯛꯈ꯭ꯔꯤꯗꯣ꯫ ꯑꯗꯨꯒ ꯀꯔꯝ ꯇꯧꯔꯤꯕ? ꯃꯈꯣꯏ ꯄꯨꯟꯅ ꯁꯪꯒꯣꯜ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯏ꯫ ꯁꯟ ꯑꯇꯩꯅ ꯂꯩꯔꯒ ꯁꯟ ꯑꯃꯨꯕꯤ ꯂꯥꯕꯗꯨ ꯈꯛꯇ ꯌꯥꯎꯗ꯭ꯔꯤꯕꯗꯨ ꯎꯏ꯫ ꯂꯩꯃꯍꯜꯗꯤ ꯃꯊꯃꯣꯏ ꯋꯥꯖꯩ꯫ ꯍꯨꯔꯥꯟꯕꯅꯒ ꯆꯪꯂꯝꯂꯕ ꯖꯥꯠꯂꯥ? ꯍꯨꯔꯥꯟꯕ? ꯏꯃꯥ, ꯃꯤꯅ ꯍꯨꯔꯥꯜꯂꯝꯒꯗ꯭ꯔꯅꯦ? ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯟꯗꯨ ꯂꯧꯁꯤꯜꯂꯒ ꯐꯖꯅ ꯊꯧꯔꯤꯗꯨ ꯄꯨꯜꯂꯝꯃꯔꯣꯏ꯫ ꯄꯨꯜꯂꯤꯅꯤ, ꯅꯪ ꯀꯩ ꯈꯪꯒꯦ? ꯍꯩ, ꯅꯆꯤꯟꯗꯨ ꯈꯨꯝꯅꯨꯅꯦ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯌꯣꯡ ꯀꯌꯥ ꯆꯥꯗꯦꯅ꯫ ꯊꯥꯖꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ,
ngarang numidang thenglakpa aina mangolda phamdu leiringaida charu iku somda kanagumba phathaisinkhibani ainadi wakhalna oiroboi ningi huraman hukiba soitan oigani leimahalna kayaduna yengune migi mapot maralbu hurangani haina khalibadubu kanana onthokna mabukjel pikredako sanahalna sauna huranbama aina thengna kisanoba lemdi khak thariko lem tharu haisini asauba amadi makhoi pumbagi thamoida leikhri numit kharani hausingkhra matungdani thaza magi anabadu khara henjilakpagum tawrei phamung aduda mahak hipli leiriba mabung aduna masal amatani haiduna ontokna luna sana tawjai makhoi ahumak masalgi nakta loina phamli sanahalna hai a khunthak lomda mai bai bam lei hai tasongna mabu kawrudoini aduga silgi anabase yenghandoini soidna phanida sana yaina mo abem isalbu kari saninge ngaza siro nangi te na thoge nangi te hen thongmudi yamhawudo thazana mabung ahalda yengduna taso ai karigumba wa ma haigena hayo kari wano adu pura taso nangne nupi thiroba luhungo isilsina ina maina kongningi I kaino nang haidu luhungba kaino matam waliko watre kaisu taso di hausi nupi thiba yare tayayna hankradi nang ikaizasani hoi hoi nangi anabasida mapung phana phagisani hek phabaga isalna haiba nangi tasongni yadoini asengbagi leimalna sak loiraduna masagi kada sanglai makhoi puna leirambaduda nakhoi ahumsu punna nasangi nakta leirabro awima imana sak loire sarurasi imagi langlen chakhra sathuklurasi thazana tapna ima ai sak saningde hai karigi saningdabano khara sasindrabadi nasado hena soksinkrani ne sanahalna abem tazawu punane khara zawrslo sanayaina horendi nga thongmu sasiko bem nga thongba mabung ahungi matauda mahak mai leiba ngamtre makhoi punna chakhum aduda phamduna chakjari leimahalna isasa kari kari hapogya bema nabuk thanabu sauko masigi matungda maiba maibi kaya tawduna thazagi anabasisu yengi adubu phaba kaubagi mamidi iu he ude maiba mana mangak ado haiduna asumna hai tinna laina yetpadi mandibu pibamse lunadi oi aduda leikhaya ma itada bangamdabani ni aina kanbada wangbren ibamagi maphamda khayom amatang laktuna thongni janingi oza maiba ozana phagani haibado madumak tawsi isagi anabase amukta phanbiyo hoi asumna tawduna yenglasi asumna tawrabasu karisu kanadaba haibado oiri nongmagi numitni maithong pumbu maksin I thangda mataw amagumna thaza phamjaw adude hipli makhoi pumbana magi mamukningbu harauhannaba nungaihannabu honai masidi masilmakpa makhoi pumbana haukraba punsigi tangkak kayabu mathang mathang ningsingduna wari sanai matamdu makhoi loina angang oiri thazana mapana thoklakpada magi lai phadibi leiramche mana mamada ima aigi laigi leiramche aigi laigi piyo isagi laidibu kanana lawni haigi munna yengo leide kaisu aidi mangba yaira haisini ihe kadaida thambano nangbo makhotu thinduna hai sida nabunga humda hang magi tasawda hangi taso aigi laidido nangna lawbra lawde tayayda mu hangi tayay aigi laidi masam sangbido nang paibra idi paidibo ai kapaga aigi laidi leidre aigi laidi piyu isal kapayade nangi laidido nangi tatona soina pairangmani magi tatonbu kawkawduna thi ina khamaning aduda manam aduna phaklangda nga makutta sanatomana laididu paidu leiri thazana phatsang sinduna tato aigi laidi hurali kagino piro nangmunu piro tap hekta mulli mani yenglu matamdadi laidigi makoktu tattun leiramle madubu ubada thazamadi mamitagi mapi sinthana kaplakle mana kapagi khonsildu tabada leimahalsu sathoklei kaidawre kaplabade masagi nakta sangsili kaidawre ke haibani nangna kaplibabo kapna pau tammi
ꯇꯥꯇꯣꯅ ꯑꯩꯒꯤ ꯂꯩꯔꯤ ꯃꯈꯣꯡꯁꯤ ꯊꯥꯗꯔꯤꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯁꯤꯅꯤ ꯑꯍꯟꯕ ꯑꯃ ꯂꯩꯒꯗꯧꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯁꯤꯅꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯟꯅꯨꯄꯤꯒꯤ ꯂꯩꯔꯤ ꯃꯀꯣꯛꯄꯨ ꯊꯥꯗꯠꯂꯤꯕ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯆꯤꯡꯕꯗ ꯇꯠꯈ꯭ꯔꯤꯅꯤ ꯃꯁꯤꯕꯨ ꯅꯨꯄꯥ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯂꯣ ꯇꯧꯅ ꯂꯝ ꯍꯦꯜꯂꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯍꯦꯛꯇ ꯗꯝꯗꯝ ꯊꯥꯏ ꯊꯥꯖꯅ ꯍꯥꯏ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯅꯥꯕ꯭ꯔꯥ ꯌꯥꯝ ꯁꯦꯒꯥꯏꯅꯤꯡꯒꯣꯕ ꯃꯃꯥꯅ ꯃꯕꯨꯡ ꯑꯇꯣꯝꯕꯗꯨ ꯐꯨꯕꯗ ꯊꯥꯖꯅ ꯍꯔꯥꯎꯖꯩ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯁꯅꯥꯇꯣꯝꯕꯒ ꯊꯥꯖꯒ ꯈꯠꯅꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯅ ꯃꯆꯟꯅꯨꯄꯤ ꯊꯥꯖꯕꯨ ꯐꯨꯔꯝꯃꯤ ꯊꯥꯖꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎ ꯃꯈꯩ ꯀꯞꯂꯝꯃꯤ ꯃꯗꯨꯕꯨ ꯂꯩꯃꯍꯜꯅ ꯍꯦꯛ ꯎꯔꯗꯨꯅ ꯏꯃꯥꯒꯤ ꯊꯥꯖ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯗꯨꯕꯣ ꯏꯃꯥ ꯇꯥꯇꯣꯅ ꯐꯨꯔꯤꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯟꯅꯨꯄꯤꯗ ꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯑꯉꯥꯡꯁꯤꯗ ꯍꯦꯛꯇ ꯐꯨꯔꯒ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ ꯇꯣ ꯏꯃꯥ ꯇꯧꯒꯦ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯍꯌꯦꯇꯣꯝꯕ ꯅꯪ ꯁꯤꯗ ꯂꯥꯎ ꯃꯁꯤ ꯂꯥꯛꯇꯦꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯂꯩꯔꯝꯃꯨꯀꯣ ꯅꯪ ꯂꯩꯔꯝꯃꯣꯕ ꯉꯁꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯕꯨ ꯊꯤꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯐꯨꯔꯝꯃꯤ ꯅꯆꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯒꯅꯨꯅ ꯏꯃꯥꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯟꯅꯨꯄꯤꯁꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯐꯨꯔꯤꯁꯤꯕꯣ ꯅꯪ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯇꯧꯈꯤꯗ꯭ꯔꯥ ꯅꯪ ꯁꯅꯥꯇꯣꯝꯕꯅ ꯈꯨꯝꯃꯤ ꯏꯃꯥ ꯃꯥꯅ ꯅꯧꯔꯛꯏꯅꯦ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯃꯥꯅ ꯀꯔꯤ ꯈꯪꯅꯤ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯃꯆꯟꯅꯨꯄꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯃꯄꯥꯝꯕꯣꯝꯗ ꯃꯌꯥꯅ ꯆꯤꯛꯈꯤꯕꯒꯤ ꯂꯩꯔꯤꯕ ꯗꯥꯛꯐꯝ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯂꯣꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯪꯅꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯐꯨꯕꯤꯗꯅ ꯃꯇꯨꯡꯗ ꯍꯦꯛ ꯇꯧꯔꯕ ꯌꯦꯡꯉꯨꯅ ꯑꯁꯨꯝꯅ ꯇꯧꯔꯕꯁꯤꯗ ꯊꯥꯖꯅ ꯅꯣꯛꯆꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯃꯍꯥꯛ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯖ ꯃꯥꯁꯨ ꯁꯤꯊꯕ ꯍꯧꯔꯛꯂꯤ ꯊꯥꯖꯅ ꯃꯥꯒꯤ ꯇꯥꯇꯣꯟꯗ ꯍꯥꯏ ꯇꯥꯇꯣꯟ ꯑꯩꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨ ꯑꯩ ꯊꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯊꯥꯕꯜ ꯌꯦꯡꯒꯦ ꯇꯥꯇꯣꯟ ꯑꯕꯦꯝ ꯍꯧꯖꯤꯛꯇꯤ ꯊꯥꯁꯨ ꯁꯤꯊꯕ ꯍꯧꯔꯛꯂꯕꯅꯤꯅ ꯊꯥꯕꯜꯒ ꯐꯪꯗ꯭ꯔꯦꯗ ꯊꯥꯁꯨ ꯌꯥꯝ ꯐꯖꯗꯦ ꯀꯣꯟꯅ ꯌꯦꯡꯉꯨ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯒꯦꯕ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ ꯑꯩꯕꯨ ꯁꯝꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯎꯕ ꯇꯥꯇꯣꯟ ꯑꯕꯦꯝ ꯅꯪ ꯅꯁꯥꯁꯤꯁꯨ ꯌꯥꯝ ꯁꯣꯜꯂꯤ ꯃꯄꯥꯟꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯨꯁꯤ ꯉꯥꯡꯂꯣꯏ ꯀꯩꯁꯨ ꯑꯩ ꯍꯥꯏꯅꯒꯦꯕ ꯑꯩ ꯊꯥꯕꯜ ꯌꯦꯡꯒꯦ ꯍꯥꯏꯕ ꯇꯥꯇꯣꯟ ꯃꯥꯅ ꯑꯁꯨꯝꯅ ꯀꯟꯅꯅꯤꯡꯉꯥꯏ ꯇꯧꯏ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯕꯦꯝ ꯁꯦ ꯃꯪꯒꯣꯜꯗ ꯐꯝꯃꯨ ꯑꯗꯨꯒꯅꯦ ꯅꯪꯒꯟꯅꯗꯨꯅ ꯎꯈꯣꯡ ꯇꯦꯟꯁꯤꯗ ꯉꯥꯊꯧꯁꯦ ꯇꯞꯅ ꯃꯥꯕꯨ ꯐꯝꯊꯍꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯅꯥꯛ ꯑꯣꯏꯅ ꯐꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯊꯥꯖ ꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯏꯄꯥ ꯄꯥꯅ ꯁꯟꯗꯣꯛꯇꯨꯅ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯅꯣꯡꯕꯨ ꯂꯣꯏꯅ ꯃꯪꯉꯤꯗꯕꯦ ꯊꯋꯥꯏ ꯃꯤꯆꯥꯛ ꯐꯥꯎꯕ ꯊꯣꯛꯇꯦ ꯊꯥꯖꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇꯨꯅ ꯊꯤꯟꯗꯨꯅ ꯍꯥꯏ ꯇꯣ ꯑꯁꯤꯗ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯃ ꯃꯨꯁꯤ ꯊꯣꯛꯏꯁꯤꯗꯤ ꯑꯃꯇꯪꯅꯤ ꯊꯥꯁꯨ ꯑꯝꯇ ꯎꯗ꯭ꯔꯤ ꯀꯣꯟꯅ ꯑꯣꯏꯅ ꯌꯦꯡꯉꯣꯕ ꯑꯃꯝꯕꯁꯤꯒꯤ ꯐꯖꯕꯁꯨ ꯑꯃ ꯂꯩꯔꯤꯕꯅꯤ ꯂꯩꯃꯍꯜ ꯃꯄꯥꯟꯗ ꯆꯠꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯔꯒ ꯃꯄꯥꯟꯁꯤꯗꯕꯨ ꯑꯅꯥꯕ ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤꯅꯦ ꯃꯁꯦ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯁꯅꯥꯇꯣꯝꯕꯅ ꯏꯃꯥ ꯑꯕꯦꯝꯅ ꯃꯄꯥꯟꯗ ꯂꯩꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯕ ꯅꯣꯡꯒ ꯃꯪꯉꯦ ꯅꯨꯡꯁꯤꯠꯅꯒ ꯁꯤꯠꯂꯦ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯁꯤꯗ ꯐꯨꯔꯒ ꯑꯅꯥꯕꯁꯦ ꯍꯦꯟꯅ ꯅꯥꯁꯤꯟꯅꯕ꯭ꯔꯣ ꯅꯪꯅ ꯅꯀꯣꯛ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯦ ꯅꯪꯀꯣ ꯁꯅꯥꯇꯣꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯖꯅ ꯇꯞꯅ ꯏꯃꯥ ꯇꯥꯇꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯊꯣꯛꯁꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯇꯥꯇꯣꯟꯅ ꯄꯨꯊꯣꯛꯄ ꯅꯠꯇꯦꯕ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯂꯥꯎ ꯍꯧꯒꯠꯂꯨ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯐꯝꯍꯧꯈꯤꯒꯦ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯥꯏ ꯂꯥꯛꯎꯁꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯒꯁꯨ ꯂꯩꯔꯤ ꯁꯅꯥꯍꯜꯅ ꯑꯕꯦꯝ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎꯍꯣꯏ ꯁꯅꯥꯌꯥꯏꯅ ꯑꯃꯨꯛ
ꯑꯩꯒ ꯆꯥꯁꯤꯔ ꯕꯦꯝ ꯊꯥꯖꯅ ꯃꯕꯨꯡ ꯑꯇꯣꯝꯕ ꯎꯗꯕꯗꯨꯗ ꯍꯪꯉꯤ ꯊꯥꯖꯧ ꯊꯥꯇꯣꯟꯗꯤ ꯃꯥꯗꯤ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯀꯧꯔꯕꯅꯤ ꯆꯪꯉꯛꯇ꯭ꯔꯤꯕꯁꯤꯅꯤ ꯀꯣꯟꯅ ꯆꯥꯖꯔꯁꯅꯤ ꯑꯩꯈꯣꯏ ꯈꯩ ꯍꯥꯟꯅ ꯆꯥꯔꯁꯤ ꯅꯪꯁꯨ ꯐꯝꯃꯣ ꯂꯩꯃꯍꯜꯅ ꯕꯦꯝꯃ ꯁꯤ ꯐꯝꯃꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ ꯊꯥꯖ ꯃꯍꯥꯛ ꯃꯕꯨꯡ ꯑꯇꯣꯝꯕ ꯌꯥꯎꯗꯕꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯪꯖꯕ ꯋꯥꯐꯝ ꯈꯔꯁꯨ ꯂꯩ ꯏꯃꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯕꯨꯡ ꯑꯇꯣꯝꯕꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯣꯈꯥꯏꯅ ꯇꯥꯕꯒꯤ ꯃꯃꯤ ꯑꯃ ꯃꯍꯥꯛꯅ ꯆꯥꯎꯅ ꯎꯏ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈꯝꯒ ꯏꯟꯁꯥꯡꯒꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯊꯣꯛꯈꯤ ꯂꯩꯃꯍꯜꯅ ꯍꯩ ꯀꯗꯥꯏꯗꯅꯣ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯔꯒ ꯅꯪꯅ ꯊꯣꯛꯂꯤꯕꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯖꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯇꯥꯇꯣꯟꯒꯤ ꯀꯥꯗ ꯆꯪꯏ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯍꯥꯛ ꯂꯦꯞꯄꯤ ꯌꯦꯡꯂꯨ ꯃꯇꯝꯗ ꯃꯥꯒꯤ ꯇꯥꯇꯣꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯃꯥꯒꯤ ꯊꯃꯣꯏꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯇꯥꯇꯣꯟ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕ ꯁꯤ ꯆꯥꯛ ꯆꯥꯁꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯕꯦꯝ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯁꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯑꯕꯦꯝ ꯅꯪꯒꯤ ꯇꯥꯇꯣꯟꯁꯦ ꯏꯃꯥꯅꯁꯨ ꯇꯥꯖꯧꯅꯁꯨ ꯇꯌꯥꯏꯅꯁꯨ ꯅꯪꯉꯣꯟꯗ ꯊꯤꯅ ꯍꯦꯛꯇ ꯇꯧꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯇꯥꯇꯣꯟ ꯍꯥꯏꯌꯨ ꯇꯥꯇꯣꯟ ꯀꯗꯥꯏꯗꯒꯤ ꯊꯤꯅ ꯇꯧꯔꯒꯦ ꯇꯧꯗꯦꯗ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯐꯨꯏ ꯇꯥꯇꯣꯟ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯩꯁꯨ ꯑꯗꯨꯝ ꯆꯥꯍꯜꯂꯤꯀꯣ ꯏꯃꯥꯅ ꯅꯪꯕꯨ ꯐꯨꯕ ꯎꯔꯒ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ ꯑꯗꯨꯕꯨ ꯇꯥꯇꯣꯟ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯀꯞꯅꯤꯡꯂꯛꯏ ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦ ꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯑꯣ ꯇꯥꯇꯣꯟꯒ ꯑꯣꯏꯅ ꯆꯥꯁꯤ ꯇꯥꯇꯣꯟꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯇꯥꯇꯣꯟ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏ ꯅꯤꯡꯉꯥꯏ ꯇꯧꯅꯨꯕ ꯁꯤ ꯇꯥꯇꯣꯟꯅꯦ ꯆꯥꯛ ꯏꯟꯕꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯅ ꯆꯥꯛꯇꯨ ꯃꯆꯟꯅꯨꯄꯤꯗ ꯏꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯋꯥ ꯁꯟꯗꯣꯔꯛꯂꯝꯃꯤ ꯁꯅꯥꯌꯥꯏꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯃꯤ ꯕꯥ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯒꯤ ꯁꯪꯒꯣꯟꯗꯒꯤ ꯁꯟ ꯑꯃ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯍꯨꯔꯥꯟꯕ ꯐꯥꯕ ꯃꯥꯜꯂꯤ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨ ꯂꯩꯍꯧꯏ ꯁꯟ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯕ ꯍꯥꯏꯕ ꯑꯧ ꯏꯃꯥ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯁꯟ ꯑꯗꯣ ꯃꯥꯅ ꯍꯨꯔꯥꯜꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯋꯥꯡꯂꯣꯝꯒꯤ ꯈꯣꯃꯩꯅꯤ ꯈꯣꯃꯩ ꯍꯥꯏꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕ ꯈꯣꯃꯩꯗꯨ ꯃꯥꯕꯨ ꯍꯨꯔꯥꯟꯕ ꯐꯥꯔꯕꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯨꯔꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯊꯥꯖꯅ ꯍꯥꯏꯖꯩ ꯇꯥ ꯈꯣꯃꯩ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯍꯨꯕꯤꯈꯤꯕꯗ ꯅꯠꯇꯅ ꯅꯪꯗꯤ ꯇꯁꯦꯡꯅꯃꯛ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜꯕꯨ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯪꯒ ꯎꯅꯈ꯭ꯔꯔꯣꯏ ꯈꯣꯃꯩꯅ ꯊꯥꯖꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯊꯥꯖꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯑꯁꯤꯅ ꯊꯥꯖꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈ꯭ꯔꯦ ꯅꯣꯡꯃ ꯀꯔꯤꯒꯨꯝꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯁꯅꯥꯇꯣꯝꯕꯒꯤ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ ꯁꯅꯥꯍꯜꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯍꯦꯛ ꯐꯨꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒ ꯁꯨꯝꯅ ꯈꯠꯅꯔꯤꯕ ꯅꯪꯕꯨ ꯁꯥꯎꯂꯕ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯈꯤꯗ꯭ꯔꯥꯌꯣ ꯍꯥꯏꯌꯣ ꯇꯧꯈꯤꯗ꯭ꯔꯥꯌꯣ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯐꯨꯖꯤꯟꯗꯨꯅ ꯃꯔꯤꯜ ꯈꯥꯕ ꯁꯥꯕ ꯅꯪ ꯌꯥꯝꯁꯨ ꯍꯦꯟꯕ ꯅꯪꯅ ꯈꯨꯂꯩꯀꯥꯏꯁꯤꯗ ꯈꯠꯅꯗꯕ ꯃꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯃꯍꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯏꯃꯥ ꯌꯦꯡꯉꯨ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯝꯄꯥꯛꯇ ꯃꯤꯒ ꯈꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯃꯤ ꯈꯠꯅꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯩꯃꯍꯜꯅ ꯁꯅꯥꯇꯣꯝꯕꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯃꯤ ꯈꯠꯅꯒꯅꯨ ꯍꯥꯏꯅ ꯅꯉꯣꯟꯗ ꯀꯌꯥ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯛ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯇꯧꯈꯤꯗ꯭ꯔꯥ ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯁꯅꯥꯇꯣꯝꯕꯅ ꯈꯨꯝꯃꯤ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯄꯦꯟꯖꯗꯕ ꯋꯥꯍꯩ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯔꯦꯝꯅꯔꯕ ꯃꯤꯁꯛ ꯑꯃꯗ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯁꯅꯥꯍꯜꯅ ꯁꯥꯎꯅ ꯅꯪ ꯌꯥꯝ ꯀꯜꯂꯦꯅꯦ ꯅꯪ ꯌꯥꯝ ꯀꯜꯂꯦꯕ ꯅꯪ ꯃꯉꯥꯏ ꯌꯥꯝ ꯀꯜꯂꯤꯁꯦ ꯍꯥꯏꯌꯣ ꯇꯧꯈꯤꯗ꯭ꯔꯥꯌꯣ ꯍꯥꯏꯌꯣ ꯅꯪ ꯀꯌꯥꯝ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯃꯆꯥꯅꯣ ꯎꯕ ꯃꯤ ꯈꯨꯗꯤꯡ ꯈꯠꯅꯕ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯨꯖꯤꯜꯂꯤ ꯂꯩꯃꯍꯜꯅ ꯀꯌꯥꯗ ꯅꯪ ꯀꯜꯂꯤꯕ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦ ꯍꯩ
ꯅꯪꯅ ꯑꯩꯈꯣꯏꯁꯤꯕꯨ ꯆꯣꯞꯅꯕ ꯏꯀꯥꯏꯅꯕ ꯁꯨꯝ ꯌꯥꯝ ꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯄꯥꯜꯗ ꯁꯨꯝꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯁꯅꯥꯌꯥꯏꯁꯨ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯁꯨ ꯉꯝꯗ ꯃꯁꯥꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯌꯥꯏꯁꯦ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯇꯧꯅꯤꯡꯉꯤ ꯃꯁꯤ ꯑꯉꯥꯡꯁꯦ, ꯍꯩ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯈꯠꯅꯕ ꯄꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯅꯪ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯣꯜꯂꯕ꯭ꯔꯥ ꯅꯪꯁꯦ? ꯂꯩꯃꯍꯜꯅ ꯃꯥ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯁꯥ꯫ ꯊꯥꯖꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯥ, ꯇꯥꯆꯧ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯇꯣꯟ ꯁꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯁꯤ꯫ ꯁꯅꯥꯍꯜꯅ ꯑꯕꯦꯝ ꯉꯥꯏꯈꯣ, ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯋꯥ ꯑꯝꯇ ꯉꯥꯡꯅꯈꯤꯒꯦ꯫ ꯍꯩ ꯃꯇꯨꯡꯗ ꯁꯨꯝꯅ ꯃꯤꯒ ꯈꯠꯅꯈꯤꯗ꯭ꯔ ꯅꯪ? ꯑꯁꯦꯡꯕ ꯍꯥꯏꯌꯨ꯫ ꯅꯪꯅ ꯁꯨꯝꯅ ꯇꯧꯃꯟꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯌꯨ꯫ ꯂꯩꯃꯍꯜꯅ ꯍꯩ ꯈꯨꯝꯃꯨꯅꯦ, ꯍꯪꯂꯤꯕꯁꯦ ꯈꯨꯝꯃꯣ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯤ ꯈꯠꯅꯕ ꯄꯥꯝꯒꯦ ꯅꯪꯁꯦ? ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯑꯩꯒꯤ ꯏꯅꯥꯀꯣꯡ ꯑꯁꯤꯅ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤ ꯈꯠꯅꯈꯤꯅꯤ꯫ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯗꯕ ꯋꯥꯍꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯂꯝꯖꯥ ꯁꯔꯥ, ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗꯕ, ꯅꯪꯅ ꯃꯤ ꯌꯥꯝꯅ ꯈꯠꯅꯅꯤꯡꯕ ꯇꯥꯔꯒꯅꯅꯦ ꯆꯠꯈ꯭ꯔꯣ, ꯌꯨꯝꯁꯤ ꯅꯪ ꯂꯩꯕꯤꯔꯅꯣ, ꯀꯗꯥꯏꯗꯅꯣꯝ ꯂꯩꯔꯒꯅꯦ ꯅꯪꯒꯤ ꯃꯤꯗꯣ ꯈꯠꯅꯔꯨꯔꯣ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯃꯥꯗꯤ ꯏꯉꯛꯉꯛꯏ꯫ ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯏ ꯂꯝꯖꯥ ꯁꯔꯥ, ꯅꯍꯥꯛꯊꯛ ꯏꯃꯥ ꯑꯁꯤ ꯈꯨꯔꯦꯗꯅ ꯆꯠꯄꯤꯈ꯭ꯔꯣ, ꯌꯨꯝ ꯑꯁꯤ ꯅꯪ ꯂꯩꯔꯅꯣ꯫ ꯁꯅꯥꯇꯣꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯏꯃꯥ꯫ ꯁꯅꯥꯍꯜꯅꯁꯨ ꯍꯥꯏ ꯑꯁꯨꯛ ꯐꯠꯇꯕ ꯃꯁꯥ, ꯍꯩ ꯏꯃꯥꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯂꯩꯔꯨꯕꯅ ꯐꯅꯤ꯫ ꯅꯍꯥꯛꯊꯛ ꯑꯩꯈꯣꯏꯁꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯂꯕꯅꯤ꯫ ꯊꯥꯖꯅ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯗꯨꯕꯣ? ꯃꯥꯁꯦ ꯑꯩꯒꯤ ꯇꯥꯇꯣꯟꯅꯤ, ꯌꯨꯝꯁꯤꯗ ꯃꯍꯥꯛ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ? ꯃꯁꯤꯗ ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯊꯧꯅ ꯂꯩꯅ ꯍꯥꯏ ꯆꯠꯈꯤꯒꯅꯤ, ꯂꯩꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯣꯏ, ꯃꯐꯝꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯊꯥꯖꯗꯤ ꯄꯨꯝꯅꯃꯛꯇ ꯉꯛꯂꯤ꯫ ꯇꯥꯇꯣꯟ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩ ꯆꯠꯈꯤꯅꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯣꯏ꯫ ꯏꯃꯥ, ꯇꯥꯆꯧ, ꯗꯌꯥꯏ, ꯏꯀꯨꯞ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯕꯦꯝ, ꯏꯕꯨꯡꯒꯤ ꯊꯥꯖ, ꯏꯆꯜꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥꯝꯇ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯆꯜꯒꯤ ꯑꯅꯥꯕꯗꯣ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯃꯁꯤꯗ ꯊꯥꯖꯅ ꯃꯕꯨꯡꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯐꯥꯗꯨꯅ ꯇꯥꯇꯣꯟ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯇꯥꯇꯣꯟ ꯁꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯈꯜꯂꯤꯕ? ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯀꯞꯄꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯞꯄ ꯈꯥꯡꯉꯤ꯫ ꯃꯥꯅ ꯍꯥꯏ ꯑꯕꯦꯝ, ꯑꯩꯗꯤ ꯂꯝꯖꯥ ꯁꯔꯥꯅꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯇꯝ ꯈꯔꯗꯤ ꯁꯩꯗꯥꯡꯗꯨ ꯂꯩꯔꯝꯂꯦ, ꯅꯪ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯇꯥꯇꯣꯟꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯌꯨꯝꯁꯤ ꯇꯥꯇꯣꯟꯒꯤꯁꯨ ꯌꯨꯝꯅꯤ, ꯑꯁꯦꯡꯕ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯆꯠꯀꯗꯣꯏꯗꯨꯕꯨ ꯇꯥꯇꯣꯟ? ꯑꯕꯦꯝ, ꯅꯪꯅ ꯈꯪꯗꯕ ꯋꯥꯐꯝ ꯈꯔ ꯂꯩ, ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯈꯤꯕꯅ ꯈꯪꯗꯕꯅꯤ꯫ ꯐꯔꯦ, ꯏꯃꯥ, ꯇꯥꯆꯧ, ꯗꯌꯥꯏ, ꯃꯈꯣꯏꯒ ꯄꯨꯟꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯅꯪꯒꯤ ꯇꯥꯇꯣ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯂꯥꯏꯕꯛ ꯐꯕ ꯊꯣꯛꯂꯕꯗꯤ ꯏꯕꯨꯡ ꯏꯆꯟ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤꯕꯁꯨ ꯑꯣꯏꯁꯦ꯫ ꯑꯕꯦꯝ, ꯏꯕꯨꯡ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈꯤ꯫ ꯊꯥꯖꯅ ꯇꯥꯇꯣꯟ, ꯇꯥꯇꯣꯟ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯇꯥꯇꯣꯟ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏꯃꯥ, ꯇꯥꯆꯧ, ꯇꯥꯇꯣꯟꯁꯤ ꯆꯠꯈ꯭ꯔꯦ, ꯇꯥꯇꯣꯟꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ, ꯏꯃꯥ, ꯁꯦ ꯇꯥꯇꯣꯟꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ꯫ ꯁꯅꯥꯍꯜꯅ ꯑꯕꯦꯝ, ꯃꯍꯥꯛꯁꯦ ꯆꯠꯈ꯭ꯔꯁꯅꯨ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯇꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ, ꯇꯥꯆꯧ, ꯇꯥꯇꯣꯟꯁꯤ ꯈꯥꯝꯃꯣ, ꯏꯃꯥ, ꯗꯌꯥꯏ, ꯇꯥꯇꯣꯟꯁꯤ ꯈꯥꯝꯃꯣ꯫ ꯃꯥꯅ ꯑꯗꯨ ꯀꯟꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯥꯖꯃꯥꯗꯤ ꯑꯉꯛꯄ ꯑꯃꯒ ꯀꯞꯆꯔꯤ꯫ ꯃꯥꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯥꯇꯣꯟꯅ ꯆꯠꯈ꯭ꯔꯒ ꯈꯥꯝꯗ꯭ꯔꯤꯕ? ꯍꯥꯏꯌꯣ, ꯅꯣꯏꯅ ꯇꯥꯇꯣꯟꯕꯨ ꯈꯥꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ, ꯏꯃꯥ? ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯕꯗꯒꯤ ꯊꯥꯖ ꯈꯨꯗꯛ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯨ ꯄꯥꯈꯠꯇꯨꯅ ꯏꯃꯥꯒꯤ ꯊꯥꯖ, ꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ?
ꯕꯦꯝ ꯁꯤ ꯋꯥꯈꯜ ꯇꯥꯔꯣ ꯃꯥꯕꯨ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯟꯕꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯩ ꯀꯣꯟꯅꯊꯪꯗ ꯎꯆꯤꯟꯅꯥꯆꯤꯟꯅ ꯊꯥꯖ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯏ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯥꯒꯤ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏ ꯇꯥꯇꯣꯟ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯇꯥꯇꯣꯟ ꯃꯧꯇ ꯀꯧ ꯕꯦꯝꯃ ꯁꯤ ꯇꯨꯃꯤꯟꯅꯧꯇ ꯄꯣꯊꯥꯎ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯥꯇꯣꯟꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯈ꯭ꯔꯤꯕ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕ ꯃꯍꯥꯛ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯄꯨꯝꯊꯨꯝ ꯊꯨꯝꯗꯨꯅ ꯆꯥꯡꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯃꯣꯏ ꯁꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯥꯅꯤ ꯑꯩꯗꯤ ꯂꯝꯖꯥ ꯁꯔꯥꯕ ꯆꯥꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯈ꯭ꯔꯔꯣꯏ ꯏꯁꯥꯅ ꯊꯣꯛꯄ ꯃꯐꯝ ꯑꯃꯗ ꯑꯩ ꯂꯩꯈ꯭ꯔꯒꯦ ꯊꯥꯖꯃꯥꯗꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯩ ꯇꯥꯇꯣꯟꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨꯕ ꯇꯥꯆꯧ ꯇꯥꯇꯣꯟꯗꯣ ꯃꯥꯗꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯇꯥꯇꯣꯟꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯖꯃꯥꯗꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯤ ꯀꯞꯇꯨꯅꯇ ꯑꯗꯨꯝ ꯂꯩꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯝꯃꯤ ꯃꯅꯥꯛꯇ ꯃꯕꯨꯡ ꯑꯅꯤ ꯂꯩꯔꯤ ꯂꯩꯃꯍꯜꯅ ꯆꯝꯐꯨꯠ ꯈꯔ ꯀꯣꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯖꯅꯕ ꯍꯣꯠꯅꯩ ꯕꯦꯝꯃ ꯁꯤ ꯆꯝꯐꯨꯠꯁꯤ ꯈꯔ ꯆꯥꯁꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯇꯥꯇꯣꯟꯒꯤ ꯃꯁꯛ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯀꯔꯤꯁꯨ ꯆꯥꯔꯣꯏ ꯕꯦꯝꯃ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯈꯛꯇ ꯉꯥꯏꯔꯤ ꯅꯥꯎꯔꯣꯟ ꯈꯨꯅ ꯄꯣꯛꯈꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯃꯆꯥ ꯑꯅꯤꯗꯤ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏ ꯃꯍꯥꯛꯄꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯄꯥꯟꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯡ ꯑꯃ ꯄꯝꯗꯨ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯏꯉꯉꯛꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯈꯨꯝꯕꯤꯌꯣ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯆꯥꯎꯔꯦꯟꯅ ꯇꯞꯅ ꯑꯉꯥꯡꯗꯨ ꯃꯈꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯉꯥꯡꯁꯦ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯃꯃꯥꯗꯨꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡ ꯑꯃꯗ ꯃꯥ ꯆꯤꯡꯌꯥꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕ ꯂꯩꯃ ꯑꯉꯥꯡ ꯑꯁꯤ ꯑꯩꯒ ꯊꯦꯡꯅꯔꯨꯔꯦ ꯑꯩꯅ ꯃꯥꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯝꯂꯝꯒꯅꯤ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡꯁꯦ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤ ꯊꯝꯒꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯁꯨ ꯏꯆꯥ ꯑꯅꯤ ꯂꯩꯔꯕ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯄꯨꯛ ꯑꯁꯤꯗ ꯊꯥ ꯑꯅꯤꯒꯤ ꯏꯆꯥ ꯑꯃꯁꯨ ꯅꯧꯄꯨꯔꯕ ꯃꯈꯣꯏ ꯃꯄꯥꯅ ꯑꯁ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯂꯥꯜꯂꯤꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕꯒꯦꯅꯦ ꯀꯥꯏ ꯌꯥꯝꯅ ꯀꯥꯏ ꯑꯁꯨꯛ ꯋꯥꯔꯤꯉꯩꯁꯤꯗ ꯃꯤꯒꯤ ꯃꯆꯥꯃꯨꯛ ꯑꯁ ꯑꯩ ꯉꯝꯃꯣꯏ ꯌꯥꯝ ꯊꯨꯅ ꯑꯉꯥꯡꯁꯦ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯊꯤꯟꯗꯣꯛꯎꯁꯣ ꯌꯨꯝꯁꯤꯗ ꯑꯉꯥꯡꯁꯦ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯑꯉꯥꯡ ꯑꯁꯦ ꯊꯤꯟꯗꯣꯛꯑꯁꯨ ꯍꯥꯏꯕ ꯂꯩꯃ ꯅꯪꯁꯨ ꯑꯝꯇ ꯋꯥꯈꯜ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯃꯥꯕꯨ ꯊꯤꯜꯂꯨꯗꯧꯔꯤꯕ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯁꯦ ꯌꯨꯝ ꯑꯁꯤ ꯊꯝꯂꯁꯤ ꯀꯩꯗꯧꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯉꯥꯡꯅꯈꯤ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯑꯉꯥꯡꯁꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯕ ꯇꯥꯈꯤ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯦꯛꯈꯤꯕꯅꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏ ꯑꯆꯧꯕ ꯌꯥꯏꯃ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇ ꯑꯇꯣꯝꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯪꯅꯕ ꯊꯤꯔꯨꯁꯣ ꯏꯃꯥꯅꯁꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯣ ꯃꯆꯜꯒꯤ ꯈꯜꯂꯒꯅꯦ ꯌꯨꯝ ꯑꯁꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯎ ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯦ ꯁꯅꯥꯌꯥꯏꯅ ꯑꯕꯦꯝ ꯅꯪ ꯏꯃꯥꯒ ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯇꯤꯍꯩꯒ ꯑꯩꯒ ꯅꯪꯒꯤ ꯇꯥꯇꯣꯟꯕꯨ ꯀꯧꯕ ꯆꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯂꯩꯃꯍꯜꯅ ꯁꯦ ꯏꯆꯥꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯔꯅꯨ ꯅꯪꯒꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯅꯪꯒꯤ ꯇꯥꯇꯣꯟꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯂꯅꯤ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯒ ꯁꯅꯥꯇꯣꯝꯕꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯑꯗꯣꯝꯗꯒꯤ ꯁꯅꯥꯇꯣꯝꯕꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯁꯅꯥꯇꯣꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕ ꯃꯍꯥꯛ ꯏꯉꯉꯛꯅ ꯌꯦꯡꯊꯣꯛꯏ ꯃꯈꯣꯏ ꯎꯕꯗꯨꯗ ꯃꯍꯥꯛ ꯆꯠꯈꯤꯅꯕ ꯍꯣꯠꯅꯖꯩ ꯁꯅꯥꯌꯥꯏꯅ ꯃꯥꯡꯗ ꯊꯠꯇꯨꯅ
ꯀꯔꯤꯒꯤꯅꯣ ꯆꯠꯀꯦ ꯇꯧꯔꯤꯕ ꯁꯅꯥꯍꯜꯅ ꯁꯅꯥꯇꯣꯝꯕ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯨꯝꯗ ꯀꯧꯔꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯏꯅꯤ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯣ ꯌꯨꯝ ꯑꯗꯨꯒ ꯑꯩꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯖꯗꯦ ꯁꯅꯥꯇꯣꯝꯕ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯕꯦꯝꯅꯁꯨ ꯅꯪꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨ ꯂꯩꯍꯧꯔꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯠꯄ ꯉꯝꯖꯔꯣꯏ ꯅꯈꯣꯏ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯁꯅꯥꯇꯣꯝꯕ ꯑꯕꯦꯝꯗꯣ ꯅꯪꯅ ꯍꯦꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯨꯅ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕ ꯑꯩꯈꯣꯏꯒꯤ ꯑꯕꯦꯝꯗꯣ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯏꯉꯉꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯃꯨꯛꯇ ꯌꯨꯝꯗ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁꯅꯥꯇꯣꯝꯕ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯁꯣꯝꯗꯅ ꯊꯥꯖ ꯍꯣꯜꯂꯤꯕ ꯃꯥꯒꯤ ꯁꯣꯔꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯣꯜꯂꯛꯄ ꯉꯝꯗ꯭ꯔꯤ ꯃꯕꯨꯡ ꯑꯇꯣꯝꯕꯕꯨ ꯎꯅꯤꯡꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯃꯥꯗ ꯇꯞꯅ ꯏꯃꯥ ꯇꯥꯇꯣꯟꯗꯣ ꯃꯥ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯂꯥꯛꯑꯅꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯅꯕꯨꯡ ꯑꯅꯤꯅꯅꯦ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯏꯃꯥꯅꯦ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯁꯠꯇꯣꯛꯏ ꯊꯣꯡꯒꯥꯜꯗ ꯌꯦꯡꯏ ꯂꯥꯛꯄ ꯎꯗꯦ ꯃꯥꯒꯤ ꯃꯁꯥꯗꯨ ꯅꯨꯡꯁꯥ ꯊꯤꯖꯩ ꯃꯁꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯏ ꯃꯆꯥꯅꯨꯄꯤꯗ ꯍꯥꯟꯅ ꯌꯦꯡꯂꯨ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯊꯥꯖ ꯃꯥꯒꯤ ꯕꯦꯃꯧ ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤ ꯃꯇꯧꯁꯤꯕꯣ ꯁꯦ ꯃꯤꯠꯄꯥꯡ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯪꯒꯤ ꯇꯥꯇꯣꯟꯁꯨ ꯍꯜꯂꯛꯂꯅꯤꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝ ꯌꯧꯔꯛꯂꯤ ꯁꯅꯥꯍꯜꯅ ꯍꯔꯥꯎꯅ ꯏꯃꯥ ꯑꯩꯈꯣꯏ ꯍꯜꯂꯤ ꯁꯅꯥꯇꯣꯝꯕ ꯄꯨꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯧꯗꯨꯅ ꯆꯪꯏ ꯍꯦꯛ ꯆꯪꯂꯨ ꯃꯇꯝꯗ ꯃꯃꯥꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯉꯉꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯤ ꯏꯃꯥ ꯂꯩꯃꯍꯜꯅ ꯀꯞꯇꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯆꯜꯂꯁꯦ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯤ ꯁꯅꯥꯌꯥꯏꯅ ꯑꯕꯦꯝ ꯏꯆꯜꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯕꯨ ꯇꯥꯇꯣꯟꯒꯤ ꯃꯁꯛ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯇꯥꯇꯣꯟ ꯂꯥꯛꯑꯦ ꯁꯦ ꯁꯅꯥꯇꯣꯝꯕꯅ ꯑꯕꯦꯝ ꯅꯪꯒꯤ ꯇꯥꯇꯣꯟꯕꯨ ꯋꯥꯔꯧꯗꯨꯅ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯣ ꯁꯦ ꯃꯤꯠꯄꯥꯡ ꯅꯪꯒꯤ ꯇꯥꯇꯣꯟ ꯂꯥꯛꯑꯦ ꯑꯕꯦꯝ ꯁꯦ ꯇꯥꯇꯣꯟ ꯂꯥꯛꯑꯦ ꯑꯃꯨꯛ ꯍꯟꯅ ꯏꯆꯜꯕꯨ ꯊꯥꯗꯣꯛꯇꯨꯅ ꯇꯥꯇꯣꯟ ꯆꯠꯂꯔꯣꯏ ꯅꯤꯡꯕ ꯀꯥꯏꯅ ꯃꯈꯣꯏ ꯃꯔꯤ ꯄꯦꯟꯅ ꯀꯞꯆꯔꯤ ꯂꯩꯃꯍꯜꯗꯤ ꯃꯆꯥ ꯀꯥꯏꯅ ꯃꯩꯁꯥꯛꯅ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯁꯅꯥꯇꯣꯝꯕꯅ ꯇꯥꯇꯣꯟ ꯂꯥꯛꯑꯦ ꯑꯕꯦꯝ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯀꯩꯗꯧꯒꯦ ꯂꯩꯃꯍꯜꯅ ꯑꯇꯣꯝꯕ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯌꯨꯝ ꯑꯁꯦ ꯅꯪꯒꯤꯁꯨ ꯌꯨꯝꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯃꯐꯝ ꯀꯩꯗ ꯆꯠꯂꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯁꯨꯝꯅ ꯊꯥꯖꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯂꯩꯈꯣꯛꯇꯒꯤ ꯀꯦꯟꯗꯨꯅ ꯃꯥꯡꯂꯤ ꯊꯣꯛꯂꯝꯕ ꯊꯥꯖꯃꯥꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ